Tha asigi tang taraga mapandagi hougadouriba HSLC Examination ge Examination Center ngasi tang taraga mathoi youraba asi phaobada Board of Secondary Education Manipur Bosem Laothokpa Ngamdriba Asi Karigino Manipur ki Chief Secretary na akhannaba mityeng changduna hayeng phaobagi manungda Examination Center laothokpiyu haina DESAM taksillakli hiram asigi matangda DESAM ki Secretary General nongthombam thoithoibana thadorakpa cherol amana hai Board haibase Manipur lengakna semba autonomous body amani masigi maning tamba asibu lengakna paishillaga thamnaba honariba asi achumba khongthang nate lengakna question semfam amade question nampham pigadabani hairabasu board na pigadoribra examination center laothokpa haibase Bosem gi mathau amade masida lengake ayaba launaba honabada matam sangna lauduna hojik phaoba center laothoktabani haiba ase DESAM na thijinbada khangba ngamle haina phongdurakle Nakal Amaromda Examination Center Laothokpada Politics ki akuba mityeng changduna Education bu Politics tawfam oheldoitabane Ngasiphaoba Examination Center Laothoktaba asina exam thagadoriba mahairoi singda langtaknaba kaya pokhale Thengna Center Laothokpa asina exam ga mari lainana Center singa khusam naraga tawgadoriba thabak thoram kaya da hathu tawhantuna asoiba kaya yawraknabagi machak ohele Bosem gi hojik oriba Examination Center phaoba matam chana laothokpa ngamdana leiriba asigi matangda Manipur ki Chief Secretary na akhannaba mityeng changbiduna hayeng tang taraga nithoi phaogi manungda center laothokpiduna mahairoi singbo ingna chingna examination thaba fanganbiyu haina cherol asina makha tana phongdurakle